Ngasi sandokjariba thoromasi Diamond Radio na sandokjaba Crime Reports. Nupi angang sing de thokliba tongan ba Manipur khakta natana India ki kachin koya amadi prithvi gi mapanda thokliba angakpo crime sing ase aikoina wari oina tamjoduna miyamda khanghanjana na hona jaba dugumba program amani Crime Reports. Mamangi episode takoina tahanjakre Gopi Andaman gi mafam amada yausenduna leramba chamjaraba basi khongba miyoyama Police Training Center amadagi Training Instructor oiduna leriba Thamoi Senglaba Police Constable Arjun Hairiba miyo isina mahaki basi gi khonjelda ngauruba amadi mahaki basi gi surda China amakhak yaubadu karino haina mahangna hangduna lekibo hang amada nongma ising pithakpagi koksenduna punsi wari likibada kakngauna duna chahi kullo masi leramba miyo amakhak oirambadagi mahakpo mahaki maramda mahaki imung manungda amuktang yahon ki baibasi mahaki pandam amu oiduna mahakna changsilaki Gopibu mahakna wahang kaya marum hangduna mahaki khungang mahaki lam asengba maming mahaki lekai gi maramda thigalami adubu Gopi gi punsida thokiba thodok kaya gi matungdagi Gopina amata ningsingba ngamlamte matau asumna Gopi gi thengnariba awabasing asigi matangda ngasi anisubi episode aroibo ina amu miyamda tamjari Bikasna nongma numidang chak chaminabada hairami Gopi Aurangabad Bihar degini aina mi khudimakta loina hange nangna hariba lam asi nang mafam asdagi kyam lapi nang khangbra Gopi na haiki Bikas bhai gari dugi manungda ai hanna mukta su yenglode Bikas na haiki laibak ta sumna tambo orangoni se karisu khalorgano mafam asida nang tali suri nomi yumda leiramaga su nang adum sugani nongani chapmaneida Bikas bhai adubu yumdi yamna ningsingi imaha baba inau nupa loina ningsingi Bikas bhai ai karamba fivamda lei haibase makhoina di khangamoi ko Bikas bhai Gopi thamoi do adumna pixalabadi karam tawgani thamoi du khara chawtho kanana tamangam gani mi ama thengnadana nangi khungang do khange haiba yauragadi tamangam dedana ko asumna Bikasna thajaba piki Arjun haiki wafam ase kyam kuirabu wano nang ningsingbra matamdo charokpa nangna khangbada hairo Gopina yamna kuiraba matamgi warini masidagi chahi kya mukino haiba ai ningsingba thoktre Arjun hairami adudi tholiba thodok singse ngasidagi chahi kun muki mamangi warini ne sahib oirambasu yai madugi changdo oirambasu yai Arjun hairami asuk yamna lab khraba mafam adudagi nangna mafam asida lerami basina ina ngaisi Bikas bhai ga aiga mafam asida lakhibani Bikas bhai do aiga punna thabak suruga lerambadagi loinana Bikas bhai na masu mafam asida thabak ama phangkibadagi aiga loinana sasi haina mahangna horukpani ekhoina phangiba senpham sidagi saruk ani ani hena mafam asida phangani haina mahangna hairakhi matam aduda bahana Bikas ta haiki Bikas bhai Andaman haisi kadai waide legi Bikas na haiki yamna lapa mafam ni samudra na ikoi senba mafam amani aibu thabo khaliba mafam adugi mapuduna aigi ticket kapirabani ada aina aiga luna tinaba ama lei haina hawdoklubadagi nang supuro haiduna mahangna hairakpani mafam aduda muk chatlabadi aikhoi hena paisa phanggadoribani amaromda Gopina mahaki yumda hannanabagi lambi khangdadana kakngaunadana leiringai matam asida asuk lapkhraba mafam asida chatledi matau karamna mahaki yum thigani haina mahangna waki adubu Bikasna haiki kanana khangba ngamgani isona tamba laibakni mafam aduda mi ama thengnaduna nangi khungangi maramda munna khangba mi thengnarabadi mafam adudagi nang yum yokibasu kanana khangba asumna makoi ani Andaman gi damak laklami Arjun amu hangki Gopi nang karamba chahida Andaman da lakhibano nangna liriba warisi matungina nang chahidi ningsingbra haina hangki Gopina domo haiki ai lakhiba chahidusu ai khangba ngamdre samudradagi isingna haigalaknaga amang ata thohankhiba matamdo madugi mamangda lakhiban Arjun haiki adudi tsunami thokiba adudi nang thenhawi hoi ai thenhawi paraloidagi heli amang ata na pik thanki maikai khudimak atik akaita na pik thanki matamadu ai company amada Bikas bhai ga loinena punna thabak tawba yaurami asumna matam sangna thabak torukpana nongma samudra mapan amada Bikas bhai ga aiga phamduna leiki Masigi matungda aina Bikas ta hai
ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥ ꯙꯔꯝꯁꯨ ꯆꯥꯎꯔꯝꯃꯒꯅꯤꯀꯣ? ꯕꯤꯀꯥꯁ ꯚꯥꯏꯅ ꯍꯥꯏ, ꯅꯪ ꯆꯥꯎꯔꯕꯅꯤꯅ ꯃꯥꯁꯨ ꯑꯗꯨꯝ ꯆꯥꯎꯔꯝꯕ ꯇꯥꯕꯅꯤ ꯀꯩꯅꯣ? ꯏꯃꯥꯒ ꯕꯕꯥꯒꯁꯨ ꯑꯍꯜ ꯑꯣꯏꯔꯝꯃꯒꯅꯤꯀꯣ? ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝꯒꯤ ꯅꯤꯡꯁꯤꯡꯗꯨꯅ ꯋꯥꯔꯤ ꯁꯥꯔꯝꯃꯤ꯫ ꯈꯪꯍꯧꯗꯅ ꯂꯩꯕꯥꯛ ꯅꯤꯛꯈꯤ, ꯁꯃꯨꯗ꯭ꯔꯒꯤ ꯏꯃꯥꯏ ꯍꯦꯟꯒꯠꯂꯛꯈꯤ꯫ ꯃꯍꯥꯛꯅ ꯋꯥꯈꯜ ꯇꯥꯔꯛꯄ ꯃꯇꯝꯗꯗꯤ ꯃꯍꯥꯛ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯂꯩꯔꯝꯈꯤ꯫ ꯑꯁꯨꯝꯅ ꯕꯤꯀꯥꯁ ꯑꯃꯗꯤ ꯒꯣꯄꯤꯒꯤ ꯄꯨꯟꯁꯤꯗꯁꯨ ꯃꯈꯣꯏ ꯑꯅꯤ ꯀꯥꯏꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯑꯩꯕꯨ ꯀꯅꯥꯅ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯤꯕ, ꯑꯩꯕꯨ ꯀꯅꯥꯅ ꯀꯟꯕꯤꯔꯛꯈꯤꯕ ꯍꯥꯏꯕ ꯑꯩ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯒ꯭ꯌꯥꯟ ꯇꯥꯈꯤꯗꯦ꯫ ꯃꯥꯏꯀꯩ ꯈꯨꯗꯤꯡꯃꯛꯇ ꯑꯇꯦꯛ ꯑꯀꯥꯏ ꯉꯥꯛꯇ, ꯑꯁꯣꯛꯄ ꯑꯄꯟꯕ ꯑꯁꯤꯕ ꯍꯛꯆꯥꯡ ꯀꯌꯥ ꯃꯔꯨꯝ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯩꯅ ꯊꯕꯛ ꯁꯨꯔꯝꯕ ꯐꯦꯛꯇꯔꯤꯗꯨꯁꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯂꯣꯏꯅꯅ ꯕꯤꯀꯥꯁ ꯚꯥꯏꯁꯨ ꯀꯔꯤꯒꯨꯝꯕ ꯄꯥꯎ ꯑꯃꯠꯇ ꯐꯪꯈꯤꯗꯦ꯫ ꯀꯅꯥꯒꯨꯝꯕꯅ ꯍꯥꯏ ꯃꯍꯥꯛꯁꯨ ꯑꯟꯗꯃꯥꯟꯁꯤ ꯊꯥꯗꯣꯛꯑꯒ ꯆꯠꯈ꯭ꯔꯦ ꯍꯥꯏꯅ꯫ ꯑꯩ ꯊꯥꯖꯈꯤꯗꯦ꯫ ꯑꯩꯒꯤ ꯕꯤꯀꯥꯁ ꯚꯥꯏꯅ ꯑꯩꯕꯨ ꯊꯥꯗꯣꯛꯂꯝꯂꯒ, ꯑꯩꯕꯨ ꯍꯨꯟꯗꯣꯛꯂꯝꯂꯒ ꯆꯠꯂꯝꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯊꯥꯖꯈꯤꯗꯦ꯫ ꯃꯃꯩꯊꯪꯗ ꯍꯧꯖꯤꯛ ꯑꯩꯅ ꯂꯩꯔꯤꯕ ꯃꯄꯨꯁꯦ ꯃꯍꯥꯛ ꯊꯦꯡꯅꯈꯤ꯫ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯒꯥꯔꯤ ꯊꯧꯅꯅꯕꯒꯤꯗꯃꯛ ꯑꯩ ꯃꯥꯒꯤ ꯗ꯭ꯔꯥꯏꯚꯔ ꯑꯣꯏꯅ ꯊꯕꯛ ꯇꯧꯔꯝꯃꯤ꯫ ꯃꯃꯩꯊꯪꯗ ꯃꯍꯥꯛꯀꯤ ꯌꯥꯎ ꯑꯃꯗꯤ ꯁꯟ ꯁꯦꯟꯗꯨꯅ ꯑꯩꯕꯨ ꯆꯍꯤ ꯀꯌꯥ ꯃꯍꯥꯛꯅ ꯊꯝꯕꯤꯔꯛꯂꯤꯕꯁꯤꯅꯤ꯫ ꯑꯔꯖꯨꯟ ꯍꯥꯏꯈꯤ, ꯑꯗꯨꯗꯤ ꯅꯪꯒꯤ ꯈꯨꯡꯒꯪꯗ ꯆꯠꯅꯅꯕꯒꯤꯗꯃꯛ ꯍꯣꯠꯅꯈꯤꯕ ꯂꯩꯇꯕ꯭ꯔꯥ? ꯅꯪꯕꯨ ꯌꯣꯛꯏꯕ ꯃꯄꯨꯁꯤꯅꯁꯨ ꯅꯪꯕꯨ ꯑꯃꯨꯛ ꯍꯟꯅ ꯅꯪꯒꯤ ꯌꯨꯝꯗ ꯆꯠꯅꯕ ꯍꯣꯠꯅꯕꯤꯈꯤꯕ ꯂꯩꯇꯕ꯭ꯔꯥ? ꯀꯔꯤ ꯍꯥꯏꯔꯨꯅꯤ ꯁꯥꯕ, ꯑꯩ ꯏꯁꯥꯅ ꯑꯩꯒꯤ ꯌꯨꯝ ꯂꯩꯐꯝ ꯈꯪꯗ꯭ꯔꯕꯗ ꯑꯩꯅ ꯃꯇꯧ ꯀꯔꯝꯅ ꯇꯥꯛꯂꯒ ꯑꯩꯅ ꯑꯩꯒꯤ ꯌꯨꯝꯗ ꯍꯟꯒꯗꯧꯔꯤꯕꯅꯣ? ꯀꯅꯥꯃꯠꯇꯅ ꯈꯪꯉꯝꯗꯦ ꯑꯩꯒꯤ ꯈꯨꯡꯒꯪꯒꯤ ꯃꯔꯝꯗ꯫ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯁꯤ ꯅꯠꯇꯅ ꯑꯇꯣꯞꯄ ꯂꯝꯒꯤ ꯃꯔꯝꯗ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯈꯪꯗꯦ꯫ ꯑꯩꯅ ꯈꯪꯕ ꯍꯥꯏꯕꯕꯨ ꯑꯩꯒꯤ ꯂꯝꯒꯤ ꯃꯃꯤꯡ ꯗꯤꯚꯥꯅꯒꯔ꯫ ꯊꯥꯒꯠꯆꯔꯤ ꯁꯥꯕ, ꯑꯩ ꯑꯃꯨꯛ ꯆꯠꯄꯒꯤ ꯃꯇꯝ ꯑꯣꯏꯔꯦ꯫ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯑꯩꯒꯤ ꯍꯧꯈ꯭ꯔꯕ ꯋꯥꯔꯤꯁꯤꯡꯁꯦ ꯃꯄꯨꯡ ꯐꯥꯅ ꯑꯩꯅ ꯁꯥꯅꯅꯕꯒꯤꯗꯃꯛꯇ ꯃꯐꯝ ꯑꯃ ꯐꯪꯖꯕ ꯑꯃꯗꯤ ꯁꯥꯕꯅ ꯇꯥꯕꯤꯕꯁꯤꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ꯫ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯦ ꯁꯥꯕ꯫ ꯒꯣꯄꯤ, ꯑꯩꯁꯨ ꯅꯪꯒ ꯊꯦꯡꯅꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ꯫ ꯅꯪꯒꯤ ꯋꯥꯔꯤꯁꯦ ꯇꯥꯕꯗ ꯑꯩꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ꯫ ꯍꯣꯏ ꯁꯥꯕ, ꯁꯨꯅꯥꯃꯤꯗꯤ ꯆꯠꯈ꯭ꯔꯦ, ꯑꯗꯨꯕꯨ ꯑꯊꯦꯡꯕ ꯑꯍꯤꯡꯁꯦ ꯑꯩꯒꯤ ꯊꯃꯣꯏꯗ ꯑꯩꯒꯤ ꯋꯥꯈꯜꯗ ꯇꯠꯇꯅ ꯅꯨꯡꯇꯤꯒꯤ ꯁꯨꯅꯥꯃꯤ ꯑꯗꯨꯃꯛ ꯂꯥꯛꯏ꯫ ꯑꯩꯒꯤ ꯋꯥꯈꯜꯗ ꯐꯨꯝꯕꯪꯅꯕ ꯋꯥꯈꯜꯁꯦ ꯃꯁꯤꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯩꯕꯨ ꯋꯥꯍꯜꯂꯤ꯫ ꯑꯩꯒꯤ ꯌꯨꯝ, ꯑꯩꯒꯤ ꯈꯨꯡꯒꯪ, ꯑꯩꯒꯤ ꯏꯃꯥ, ꯑꯩꯒꯤ ꯕꯕꯥ, ꯑꯩꯒꯤ ꯏꯅꯥꯎ, ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯃꯈꯣꯏꯕꯨ ꯅꯤꯡꯁꯤꯡꯉꯤ ꯁꯥꯕ꯫ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯁꯥꯕ꯫ ꯁꯨꯝꯅ ꯍꯥꯏꯔꯒ ꯕꯥꯁꯤ ꯈꯣꯡꯗꯨꯅ ꯃꯍꯥꯛꯀꯤ ꯌꯥꯎ ꯑꯃꯗꯤ ꯁꯜꯁꯤꯡ ꯑꯗꯨ ꯍꯣꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯃꯀꯩ ꯄꯥꯡꯗꯨꯅ ꯆꯠꯈꯤ꯫ ꯑꯔꯖꯨꯟ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩ ꯌꯦꯡꯗꯨꯅ ꯎꯪꯗꯨꯅ ꯂꯦꯞꯍꯧꯈꯤ꯫ ꯑꯁꯨꯝꯅ ꯑꯔꯖꯨꯟꯅ ꯃꯍꯥꯛꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄꯤ ꯃꯃꯥꯗ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯂꯤꯔꯝꯃꯤ꯫ ꯋꯥꯔꯤ ꯇꯥꯔꯤꯕ ꯃꯃꯥꯅ ꯃꯍꯥꯛꯀꯤ ꯋꯥꯔꯤꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ, ꯃꯍꯥꯛꯀꯤ ꯋꯥꯔꯤꯁꯤꯡꯁꯦ ꯇꯥꯔꯨꯕꯗ ꯊꯃꯣꯏꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯏ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯃꯥꯒꯤ ꯊꯃꯣꯏꯗ ꯀꯔꯤ ꯐꯥꯎꯔꯝꯒꯅꯤ? ꯀꯌꯥꯗ ꯅꯤꯡꯁꯤꯡꯂꯝꯒꯅꯤ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄꯤ ꯃꯃꯥ ꯑꯃꯗꯤ ꯃꯄꯥ ꯑꯃꯗꯤ ꯃꯅꯥꯎ ꯅꯨꯄꯥꯕꯨ꯫ ꯏꯃꯥ, ꯃꯐꯝ ꯑꯁꯤꯗ ꯏꯃꯥꯅ ꯆꯠꯊꯣꯛꯈꯤꯕ ꯃꯇꯝꯗ ꯑꯩꯅ ꯀꯌꯥꯗ ꯋꯥꯅ ꯏꯍꯥꯡ ꯍꯥꯡꯅ ꯂꯩꯈꯤꯕ ꯏꯃꯥ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯁꯥꯡꯂꯕ ꯆꯍꯤ 10 ꯑꯁꯤꯕꯨ ꯃꯍꯥꯛꯅ ꯈꯪꯂꯛꯂꯤꯕ꯫ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯅꯣꯡꯃ ꯅꯤꯅꯤ ꯈꯛꯇꯪ ꯏꯃꯥ ꯂꯩꯇꯕꯗ ꯑꯩꯅ ꯑꯋꯥꯕ ꯑꯣꯏꯈꯤꯕ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯆꯍꯤ 10 ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯃꯗꯤ ꯑꯄꯣꯛꯄ ꯑꯃꯗꯤ ꯃꯅꯥꯎ ꯅꯨꯄꯥꯕꯨ ꯅꯤꯡꯁꯤꯡꯂꯝꯒꯗꯕꯁꯦ ꯀꯌꯥꯗ ꯋꯥꯔꯝꯒꯅꯤ ꯏꯃꯥ? ꯆꯍꯤ 10ꯗꯒꯤ ꯃꯍꯥꯛꯅ ꯅꯥꯏꯇꯣꯝ ꯇꯥꯔꯛꯇꯨꯅ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯤꯑꯣꯏꯁꯤꯡꯕꯨ ꯅꯤꯡꯁꯤꯡꯂꯝꯒꯗꯕꯗꯨ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗ ꯀꯔꯤ ꯐꯥꯎꯔꯝꯒꯅꯤ? ꯋꯥꯐꯝ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯑꯔꯖꯨꯟꯒꯤ ꯃꯃꯥꯅ ꯍꯥꯏꯔꯛꯈꯤ, ꯀꯅꯥꯅ ꯈꯪꯕ ꯉꯝꯒꯅꯤ ꯑꯔꯖꯨꯟ? ꯃꯁꯤ ꯄꯨꯝꯅꯃꯛ ꯏꯁꯣꯔꯒꯤ ꯂꯤꯂꯥ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ꯫ ꯅꯍꯥꯛꯅ ꯒꯦꯠꯇ ꯗ꯭ꯌꯨꯇꯤ ꯇꯥꯗꯨꯅ ꯂꯩꯔꯛꯄ ꯃꯇꯝ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯁꯨꯇꯤ ꯊꯥꯈ꯭ꯔꯕꯗ ꯅꯍꯥꯛꯄꯨ ꯒꯦꯠ ꯑꯗꯨꯗ ꯗ꯭ꯌꯨꯇꯤ ꯇꯥꯍꯜꯂꯛꯄ, ꯅꯍꯥꯛꯀꯤ ꯃꯃꯥꯡꯗ ꯗ꯭ꯌꯨꯇꯤ ꯇꯥꯔꯝꯕ ꯑꯃꯠꯇꯅ ꯋꯥꯔꯤ ꯑꯁꯤ ꯃꯉꯣꯟꯗ ꯍꯪꯂꯝꯗꯦ꯫ ꯏꯁꯣꯔꯒꯤ ꯂꯤꯂꯥꯅ ꯅꯍꯥꯛꯅ ꯃꯉꯣꯟꯗꯒꯤ ꯋꯥꯔꯤ ꯑꯁꯤ ꯈꯪꯅꯅꯕꯒꯤꯗꯃꯛ ꯃꯊꯪ ꯏꯁꯣꯔꯅ ꯁꯤꯜꯂꯛꯂꯤꯕ꯭ꯔꯥ ꯍꯥꯏꯕꯁꯨ ꯈꯪꯕ ꯉꯝꯗ꯭ꯔꯦ꯫ ꯏꯃꯥ, ꯍꯧꯖꯤꯛꯇꯤ ꯑꯩ ꯆꯞ ꯆꯥꯅ ꯂꯦꯞꯄꯦ꯫ ꯏꯁꯣꯔꯅ ꯑꯩꯕꯨ ꯃꯥꯒꯤ ꯃꯌꯨꯝ ꯊꯤꯅꯅꯕꯒꯤꯗꯃꯛ ꯑꯩꯕꯨ ꯁꯤꯜꯂꯛꯄ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦ꯫ ꯑꯩꯅ ꯉꯝꯖꯕ ꯊꯥꯛꯇ ꯏꯟꯇꯔꯅꯦꯠꯀꯤ ꯈꯨꯠꯊꯥꯡꯗ ꯃꯔꯤ ꯂꯩꯅꯕꯁꯤꯡ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯀꯅꯥ ꯂꯩꯕꯒꯦ ꯍꯥꯏꯕꯗꯣ ꯑꯩꯒꯤ ꯑꯉꯝꯕ ꯊꯥꯛꯇ ꯍꯣꯠꯅꯔꯒꯦ꯫ ꯃꯍꯥꯛꯀꯤ ꯈꯨꯡꯒꯪ ꯑꯁꯤꯕꯨ ꯀꯗꯥꯏꯗ ꯀꯔꯤ ꯂꯩꯕꯒꯦ ꯍꯥꯏꯕꯗꯣ ꯑꯩ ꯊꯕꯛ ꯇꯧꯅ ꯏꯃꯥ, ꯑꯩ ꯊꯕꯛ ꯇꯧꯅ ꯃꯥꯒꯤ ꯃꯇꯦꯡꯁꯦ ꯈꯖꯤꯛꯇꯪꯗꯤ ꯄꯥꯡꯂꯒꯦ ꯈꯜꯂꯦ꯫
asomna mathangi numita Arjun gi mamana mandirda lai khurumba chalami matam aduda pujari adun hai Sujata behen kari tawba yawbagi ngasidi isor khurumba lakpasida thawai nungaitana laklibasibo haiki matam aduda Arjun gi mama Sujata na haiki ngasidi kangaunaraba mi amagi punsibu isorda mahaki lambi asi takpiyo haidun isorgi mafamda prathana tawba lakliban pujari na haiki mafam asida bu laklaga isorbu ningjarabadi soidana Sujata chan Sujata behengi ningjabase isorna soidana maki pibibu oisanu asomna pujari na haiki asom mathangi numita gopi basi khongduna amau san amadi yaw singdo hoiduna laklami Arjuna kaurami gopi bu koksinduna che ama pairaga magi khongangi maming adu hangami nangi khongang adu gi maming kari haiba Divanagar nangi nanau no pagi maming kari Dharmender Khatri mayamna dharam haina su kongnaba imagi maming Kausali Khatri ai apokpogi ming Manohar Khatri sab aigi imung manungi miyoi singa sabna unahanga doribra Arjuna haiki nangna suki matik ningsing jabase masigi khaluraga ai karigo makhardi tawgi haina khalle gopi nangbu su yumdagi mina soidana ningsing lamgani hoi aibu ningsing lamgani adubu chahi asuk yamlabase kaurombasu yaida sab adubu aina thigat kadoribase nang kari kari di khangi nangi khongangi maramda kari kari nang ningsing badi lei sab ai kari mata khangdre aduga gopi nana kari kari ningsing balerdi nangi khongangi maramda aingonde hekta hairo asomna gopi chatkirami basi khongduna mahaki yaw amadi san mayamdo puduna thamoi soklaba basi gi soroduna ataba Arjun gi thamoi dadi langtaknaba adumak helaklami internet ti khuthangda mahakna yenglami Divanpur hariba lam asi leibra haina check toki adubu internet ta hariba lam asi phangba ngamlamdi mathangi numita Arjun namo hangami nahak nangi lamgi jila khangbra nangi jila nangi lam che kari jila na kole matamdu da gopi na harami ai madu kadim ta ningseng ngamdre Arjun namo harami post office ko madi leibra nangi khongang adu da post office ki maming kari kawi sab leiramgani adubu ai matamdu da angang oibani na ai ningsing ngamdre nangi lam Divanagar haise karamba post office ki manung do konge ai madu kadim ta ningseng ngamdre Thakur gi manakta thabak subu chapada khusuman pidabagi nangna police ta complaint tawbudu nangi police station gi maming kari kawi police thana dani police thana haiba natini police thana dugi koliba police thana dugi maningda lam amagi natraga district amagi maming yawgani nang ningsing ngambra Gopin harami sab ai ningsing bathoktre Lucknow police headquarter da Arjun na call tormi Andaman police training center dagi Arjun ni call tawjarlibasi UP da Divanagar thana Divanagar haibalam leiba tabibra Divanagar village Divanagar post office phone number gumba khangbiragadi yamna nungaijagani mafam masida mi ama kangawna duna chahi kulomgi mamangdagi masagi mayum khangdaduna leiba masi khangna namagi dama call tawjarakpani computer da loina yengjare adubu hariba lam asi leitabana Lucknow police ta mateng phanggadra haiduna call tawjarakpani sar yaragadi mateng amukta pangbiuba amanak nakpa khungang adugi telephone number natraga karigumba mari leinaba mi sing mi oi khangbiba leragadi chahi kungi mamangdai kangawnor mi asigi matangda mayumda thajagi haina honajabani Lucknow police na harami akhoi mateng pangba yaba pangjage akhoi amuktang di thijage adubu hariba lam ase akhoi gi computer dadi hariba lam ase akhoi da leitabagum tawi afam ase Arjun gi mamanaba police station da thabak tawriba amana tarami kari tireno bhai kana lambi mangage chahi kullom se lambi kangawnaraba gopi kauba miyoy ama ngasi phawa chahi kunse mahangna mahaki mayungi lambi thiduna leiriba mi ama karino haiwa dubo chahi kun mahak sungaklami mathangi numita gopi basi khongduna amuk mahaki mathau nungtigi tawba dugumna sannamadi yaw poduna lalami ahing aduda hogotuna mana mahakale minariba mapu aduda hanglami sab aini yumsida lakiba matamda aina aigi khonganga haikiba aigi khongangi minga pankhiba lekibra matamaduda yumbu aduna harami karimta khangde nang matamduda de khoida karimta haidina kari tore ngasi nangna hangaisi karigino gopin harami nate ai sum aigi lam aina haikiba leikibra aina kawkiba aina ningsingba thoktabasida aina sum khangingdana hangbani asu kuira matamje hangdraga nang ngasi hangisi kaigino kasu arubo wafam leite
Divanagar haibasidi khangba aduga Divanagar hairaga lamse aina aigi khungangi mingse lamse aise adum kawgraba matamaduda yumbu adugi nupiduna hairaglami karigino gopi yum chatningabro sida tawriba thabok mayamse thadoga nang yum chatlage hairo natraga yum lomdagi mi sida lakani haiba leibro nate karimta leiteda ai sumamta hangjagena tawbani ainaga aigi khungangi lamgi maramdaga aina haikiba leibra haibase aina sum khangjaningdana tawbani masigi matungda gopi chatkirami asumna ahing adu tumba yaramde ahing aduda mokhoibu yokliba nupi amadi matai manau wari sarami nupi aduna harami gopi na khanghaudana mahaki lam hanglaglibe maram sikarigino khara kupna senaba tangai fade tawriba thabok mayam sida mahak chatkrabadi aikhoina kanariba mayam se loina mangduna tokani khara thijalaga mabu yum chatananaba amadi kari maramgino mana yum maramda hanglaglibase masi maramda khoi thigat patai lona magi no pana harami amu khaktang mayumdagi tholokpada ngasi phawba suk sanglaba matamsi mahaki mayum khangdana leraga mahangna mahaki mayumda chatkiba haibase oiroroido wafamni karisu chingnarunuse masigi matungda Arjunna internet ki khuthangda tongan ba mahangna ngamjaba changda thiba horami loinana Arjun gi mamanaba police adusu yausilaki mahangna haiki gopini yaurumba tsunami gi mamangda lingkhalamba factory adu tsunami na thugai khraba matungda hauzik mafam adu da factory adu nauna amuk hangle loinana aina mafam adu da leiba mapuda chattuna gopi gi maramda hangoba matamda makhoi gopi budi khangi adubu gopi ne lakhiba matamda mahaki asengba address se makhoi su khangde haiba wafam phongdoroki masigi matungda ayuk ama gopi na mahaki yaw amadi san senba lakpa matamda Arjun gi manakta changlakami sab aigi khongangi maramda kariguma khara khangbirabra haina hangki Arjun na khungki hauzik phawbadi Divanagar hariba lamase internet ta kariguma mata phangde aduna karimta khangde haina haiki jila yauduna khongang thiba haibase yamna aruba amadi oire tanjadu da gopi na hairki sab ai ahing chupa ai tumba yakidi Divanagar haina aina hariba lamse aina haibada soiba male Divanpur hairakanda amukhakhtang yengbigera ai ningsingle aigi lamse Divanagar nataba Divanpur oiromgadaba male amuktang yengbigera aina lana Divanagar haina haikiba male Divanpur oirabadi aigi khongangse sumgadaba male sai wafam asidagi Arjun office ta changduna Sitapur gi jila gi manung channa Divanpur leiramki adubu Divanpur haiba mafam asigi tongan ba police station amadi Divanpur gi leiriba sing asigi internet ta akaknaba phone number di amate yauromde matamadu da mahaki mamana banai Lucknow police ta hangaga soidenamaki hariba lam asigi phone number khangba yagani adubu mahana call tobu matamda Divanpur hariba lam asigi anakpa Sitapur jila gi manungda leiba telephone number di numidang wairam pirakke haina hairaki masigi matungda Arjun yumda halaklami amadi mamada wari sing adu tamlami tholiba thodok sing asigi wari ase Arjunna halaklaga mahaki apopi mamada tamlami amadi wari pomba mahaki apopi mamana taraba matungda wari sing asigi oirakpa yaba mari makhong sing asi mamana su support tawduna hairami soiduna maki gopina landuna Divanpur haigadabada Divanagar haikiba soiduna oiramgani masida oibiram labadi nungaigani da asengba magi lamdu khangjananaba magi mayumsida phanglagadi kayada nungaigani Arjun haiki hoima soidana phangboisana aduboima akiba amadi lei mahaki address asi phangle haina khallo aduga mahaki khungang aduda mahaki imung manung kanamata leiramdrogadi aphapaba wangangu karigino adu mafataba wangangido isorgi kripadagi soidana maki magi mama mapa imung manung leiramboisana punamak afaba ngakta oiboisana masigi matungda Arjun amuhana thiki masigi khwaidigi nakpa bank ki jaga ama phangki Janlok Gramin Bank haiba amakhak Sitapur hariba jila asigi manungda leiriba khungang asigi naknaba mafam amagi bank ama phanglami bank asigi telephone number su phanglami hariba bank asigi manager da Arjunna call torumi sab Divanpur hariba khungang asi adomna leiriba jaga asigi nakna lebibra adonki bank ki miyoi sing account hangba sing asida Divanpur gi miyoi yaurabadi akhangba mi amatagi phone number natraga mi amagi maming haibiba yabra haina mahana hangki matamaduda bank ke manager na bank
account hangliba mi singi account number natraga account ki mi maming sing haibasi aina yade haiba wafam hairaki madugi matungda Arjun haiki chahi kulom hena masagi mayum thiriba mi amakhaki likhol lijarakpada akhoi yangwana phangjabani hairiba mi asigi naknaba adonki bank ta thabak tawba natraga manak nakpada leiba adomna khangbiba yauragadi number gumba amatang pibiuba yaragadi mahak asi mahakki mayumda yauhannanabagidamak aikoina honajabani ai isamak police personnelni mahakpu mahakki yumda yaunanabagidamakta aikoina yamna kana honajabani yaragadi mating amukta pangbiuba haizaki matamaduda bank manager aduna hairaki o aigi staff amakhak lei clerk oiba mahaksi Dibanpur hariba lamastigini amahak aigi office ta kare adu mahak amuktong pahenjarke wafam ase hairaga bank manager asina makhoigi bank asida yauriba clerk adu koksinki clerk adu phone pahenki aduga Arjun haiki yaragadi somgi phone number amuktong pibiu Dibanpur dagi ngasidagi chahi kulongi mamangda mangkiba Gopi Khetri kauba miyoi ama mangkiba lebra mahaki mayungi khungul lina bhonarakpada aikoina honajarakpani asumna wafam singa se haikibada bank aduda thabak toriba clerk aduna chumi ai khangi akhoi matam amada angang oringai da taki hariba lamdam asida Gopi kauba naha ama mahak khungang asi thadoktuna chatki mahak adumak halakhidre haiba wafam se hainaki yamna nungaijare aigi phone number pijarake loinana phone number asida horen numidang wairam phone tobiro aduga makhoigi imunga wari sanaba yagani haiba wafam hairaki masidagi Arjun yamna nungaiba mahakki masada haipam khangdana nungaiba amakhak phawrami masigi matungda Arjunna mahakna honajariba adu mahakki mamada tamlami mamana hai aina haidra isorna sinba lila ngaktani nangbu gate asida duty tohonba nangna Gopi gi basi makhon taba loinana Gopi ga nangga khangnaba Gopi gi damak nangna mathang honarakpa masi mayamse isor gi lila ngaktani isorna mathang masigi damak sinbani isorna pamlabadi lambi aduda kana matani yete haibaduni nahan makai magi damak thirakliba lambi sing asida upai kaya marum akhoni yenglibase ngasi phawbada mai asum paktuna lagliba sinadi soidena Gopi ase mahakki mayumda yogadori soidena Gopi gi imung manung phanglagani asumna mama masa yamna nungaiba poklami adubu Arjun wakhal kharadi adumak langba phawrami maramdi mahakki imung manunga wari sanagani haina phone number longno khiba adu wari sanadribanina ayu anganbada Gopi basi khongduna laglami hanagumna magi mathau toba laglami marak aduda Gopina hanglaklami Arjunda sab aigi wari wakhong kariguma kari paule bibage haina hangki tanja aduda Arjun haiki hauji phawbadi Gopi kariguma amata leitri haina khongki matamaduda Arjun gi police mamana baduna khara khanglabadi adum haidok pikiba yadra haina haiki matamaduda Arjunna mahaki imung manungda nungdang wairam wari sanase haibani adubu wari sanadribanina aina sanadring aduda haijaluraga horen imung manungdu onaramlagadi magi mathamoi amu kaigadabado maram asina ai yengba ngamde horen imung manung wari sanaba matungda ai soidana maki ai maga imung manunggo wari sanhangani aduga nungaiba pawse mongoda tamge tawbani asumna haiki masigi matungda numidang wairam Dibanpur dagi call laglami Arjunna call adu woglami phone toroklibadu nupi ama oiramki nupi aduna haraki ai Gopi bhayagi manau nupa dharamgi loinabini ahak yum asida leijaba mauni adubu yum asida leiriba mahaki manau nupa dharamdi atopa lam amada thabak suba sakhibadagi yumda leite adubu imung asida imadi lei asumna hairaki loinana ima su ngarang ahing chupa kaptuna dumak leiki macha nupa Gopina phone torokpaduda Gopi ga wari sanhangani haiba adudagi haina hairaki tanja aduda Gopi yaw amadi san senbadu karaklami tanja aduda Arjunna Gopi bu koksinduna nungaiba paw adu Gopi da tamlami amadi Gopina wafam adu thajaramdi matamaduda Arjunna phone che payu se nangi imung manungi mi ga wari sanagadabani phone che payu se matamaduda mahangna phone pahelami phone torokliba nupi aduna ai nahaki nanau nupagi nupini mahakti thabak suba chatki adubu imung sida ima amuktang pahenjarake haiduna Gopi amadi mama painaki matamaduda Gopi gi mamadi chashu paiduna chatlabi adugumlaba miyoi amoirami matamaduda machanupa Gopi gi call lakpada phone aduda Gopi amadi mama kapminaduna wari sanaki mama macha nuksinana wari sanarba matungda Gopina mahaki apokpa mapa hanglaki mamana khumlaki mahaki apokpadi mafam asidagi chathokri horen laaba matungda amuk wari sanase haiba wafam mamana khumlaki haraubagi ngomkhai lekide Gopi mahaki thamoida
loinana Arjun haiki nangi nayumda soidana chatlagadabani nangi yumda chatnanabagidamak aina loina sillabani nang mafam asi thadoktuna nangi yumda chatnanabagidamak aina ticket chu loina aina kaklabani athuba matamda nang chatnanaba honarsi nangbu yogliba nangi imung manungi nangi mapu aduda so hairo athuba matamda nangi yumda chatlagani haina nangi mapu do su tammo loinana nang hayeng mafam asida nangi mapu da hairaga chatnanabagidamak sem sananaba aigi nakta pau amuk lobo lau haibu wafam ase hairaga gopi thadoki loinana gopi yamna harauna chatkirami wafam bonomak ase Arjunna mahaki mamada tamlami mamasu haininga leitana harauki masigi matungda Arjunna amuk wajarami gopi si chatlabadi ma mathanda mayumda hankibadi khudong chagadaba mandi maramdi mahak mafam asigi lambi kharasi natana mafam asidagi chatkhiba matamda chatkadoriba si flight amuk chatlabasu flight tagi train da amuk chatlabasu train dagi amuk bus da amuk chatkadabani hariba sing asi mahangna mamangda amukta chatpa natabanina lambi ka ngawno duna mangkhrabadi aikhoina honajariba punama asi loina mangba tare haina mahangna khanjaki masigi matungda mamana hairaki ngaikho aina lai khurumba chaliba mandir adugi pujari du mahak hangchitchi mayumda machanupi lohongba amagidamak UP da chatkani haiba paw matai mahakchu mahangna sakadoribado Sitapur dani hai district ti pulle khungang pundrabasu adubu Sitapur yorubadi mahaki imung manungda mahakpu lawru law haina haiba matamda mahaki imung manungna soidana lawba lakanina wafam asi ai pujari da amukta hangduna yenge pujari na karigomba chatminaba aduda yaraklabadi kayada nungaigani soidana pujari na su yarakani isorgi kirpani yengsi kari thu e haibadu yengsi haina asumna mamana hairami amaromdana nungairaba paw asi gopina mahakpu yogliba imung manung aduda tamkhirami adubu imung manunggi miyoi sing aduna gopi da hairami gopi nangi pangjaba mawong mata wasida mina khudong chaba lawgadore mina hairaga nangna thajariba maram karigino haujikse yamna phatraba matamni nangi hakchangbu yon thokadobugi makhoina selibani kana amata leitre khanglaba nangbu mafam asidagi nangbu thagadoribadu nang kanaga chatkadori nang mafam asidagi chatkrabadi nang kangawna duna mangani mamangda amukaktang nangna lambi lamhangnabadagi ngasi phawba nangi imung khangdabugum handakti masigi matungda aikhoi thengnadana nangbu kanbiredana tsunami gi thogdoki matungdagi aikhoiga suk sangna leminaruklibasidi nakhoigi ima baba haibabu aikhoini aikhoina nganangi kari walhali nangna san khara yaw khara senaba asi khaktani nang nabuk thanna chari adumak leiri aikhoiga nangdi akhoi imung manunggi mi amagumna leiribasidi masise kalaktana ne makhoi miyoi singdona nangbu atoppa mafam amadu yon thokadobugi tawrini makhoina ngangbada nang karigi thajarino aikhoina haise taw nang hayeng makhoigi manakta chatkani haribado chatpa yaro aikhoina haribasini nangi punche amung mangkhiba haibase aikhoisu nungaite maramaduna aikhoiga nungsi chanana leminaribasi nangbu kari walhanbagi makhoina haribado nang yagano asumna mahaki mapu amadi mapugi loinabi nupi aduna mahakpu chattananabagidamak mabukning onananabagidamak wafam kaya marum hairami mathangi numita Arjunna mahaki police training gi gate aduda ngairami adubu numit adu gopi lakhidaba aduna Arjun gi thamoida hena warami masigi matungda gopi mafam asida lei haibadi khanglagasu gopi gi chapchaba mafam di amu khangowdabana Arjun hena warami numit adu adumak Arjun langtaknana numit adu hawkhirami masigi matungda numidang Arjun amadi mama wari sanaba matamda mamana haiki nangi gopi du lakpra aina pujari du da hainare pujari na ma pubirage magi khungang du yongnonoba thinbiramlage haire district punmanina mafam adu thinba matamda kilometer khara khaktagi wani mana mafam adu yongnoba phawba thinbirage haiba wafam haire ado kari tawre matam adu da Arjun na haiki ngasi hanagumna gopi laktrema gopi amohana laktre magi mafam su aina khanghowdabana mabu mafam asita thiba haibase araiba oiredore aikhoina su wan honaribase mahak lakhidrema asumna thawai yam nungaitana leki Arjun gi mamana haiki nati asuk phajani sorna selabasibu kanamatana karimati yet pangamoi hayeng ayu mahakna mafam adudagi san sele haribado panglap lapamoi mi singda hanglaga gopi basi khongba gopi haina thiba matamda irai laina khangani nang hayeng ayu nganna chalaga magi mafamdo nang thiruro aduga mahakpu soiduna puruga la ma hayeng gi mathang hangchitse pujari ga loinana mahaki mayumda chatkadabani magi imung manungu unanba haibase aikhoigi lengdraba pandamni mase isorna silakpani isorgi lila se aikhoina kaheloisi haiba wafam Arjun gi mamana haiki mathangi numita Arjun
mahakki mamanaba police aduga bike ama thauduna gopi gi khongul lirami gopi na san senba mafam sing chalami gopi na basi khongduna chatpa amadi hankiba mafam kaya marumda gopi gi khongul lirami mamai thangda gopi ne leriba imung adu khanglaki imung adu da changduna arjunna gopi kaurami gopi bu kawbu matamda mafam aduda gopi bu yokliba nupa amadi nupi du lerami makhoida gopi hanglami amadi makhoina khomlaklami gopi di ngasi ayu ma mayumda chalani haidana pot jomaga chatkhre akhoi di karimta khangdre magi likhunse asomna khongki matam aduda arjun haiki mahaki khungang mahaki lepam thina na honabada akhoina unthokno wana hona khraba aduga mahakna akhoida taklamdana chatkiba haibase akhoi thajadi mahak akhoi gi wafam asibu thajadaduna mafam amada lot khrabla natraga mahakpu kanagumana akhoi gi wafam asida thajadana nabagidama mahak atopa mafam amada lotuna leikrabra akhoi yamna chingnei matam aduda yumbu aduna haiki mahak chatkhre akhoi mahak mahaki mayum phangle mahak chatlagani haiduna mahakna nahan makai akhoi gi sida leiramba asigidama yamlaba senpham puduna mahak chatkhre wafam asi police ta hairaki police na yaningda thaja phatana yum adudagi tholoklami arjunna thawai nungaitana yum adudagi aduma tholokpa horami tanja asida yum aduda lotuna leiriba gopina arjun bhaya haina kauduna tanaraki masigi matungda yumbu aduna thatki tawriba mong matawdu arjun amadi mahak lakliba police mamanabadun urami amadi makhoi changlaklami nakhoina hojik khaktu gopi leite haraga gopi imungdagi tholoklibasi karigino asumna haiki matam aduda yumbu aduna haiki nakhoi kari oribage asu koiraba matam asi mana awa ana taba matamda akhoina yum asida isa sangna khoini yoktuna leraklaba matung asida nakhoina pangaida haijanduna mahakpu punabu honariba maramsi karigino masi akhoini yaro asumna haiki matam aduda arjun haiki farabasu phatrabasu aise police ni ai police ama oina micham ama kangaunaraba chahi kun hena kangaunaraba mi amagi masage mayum phangnanabagi damak aikhoina honaduna lakhibani hairiba thabaksida adomni get pataragadi ain gi matungina adom amadi adom gi imung manung awafamda taba tabani maramasina aikhoina gopi bu mayumda chalhankhinabu honaba asida nakhoina thingba aini yadi maramasina gopi bu akhoina mafam asidagi puduna chatkani gopi loisalo nangina pona nakhoina chahi kaya gopi bu yum asida minai gum sijanaraba matungda gopi ne yum chalamdaida nakhoidagi yamlaba senpham hairakani haiduna amadi gopi bu nakhoina sijanaba yaba sijanaraba matungda san selandana yauk selandana mahaki khusuman bibidadana chahi kaya se namsinduna thamlaga ngasi mahaki mayum phangle mahaki lamdam khangle haiba matamda nakhoina haraubugi mahutta nakhoigi sel tingani haiduna nakhoina mahakpu losalibase ain gi miyengda yadi nakhoi ain gi matungina charak phampham thoi maramaduna hairiba hiram asida nakhoi karigum amati yelakanu asumna arjun haiki gopi loisinki amadi loisanduna gopi bu arjun mafam adudagi puduna lakhi masigi matungda gopi pujari aduga loinana mathangi numita flight tongduna mahaki mayum lamdamgi damak panglami masigi mathangda pujari asiga train amuk tongduna UP gi damak chalami asumna train station yauraki train station da mahaki manaunupa dharam amadi mahaki loinabina ngaiduna leki train dagi kumlakpa miyoi sing makhoina munna yengjaki adubu mayambagi sakpham kawrubanina train dudagi kumlakliba miyoi sing amata masak khanglamde adubu train gi thongba amadagi chamjaraba gopi khutta bashi ama paiduna train adudagi kumlaklami makhutta bashi paiba duda manaunupa dharamna mahakki mayamba gopini haina irai laina khangba ngamki amadi mahakna mafam aduda gopi bhaya haiduna kauduna chenjinki matam aduda gopina ingak nangna yengki loinana manaunupi amadi dharambu masak khangki konaduna lengonaduna kapminaki kuiraba chahi kun hena kaina ruraba machin manau mafam aduda premgi irik sinthaduna kapminaki thawdok asida pujari aduna haujikti nakoi imung manung unarabanina aigi thabak loire adu photo amatang punna kaplaga photo asi police arjunda aikhoina thakiba tabani police arjuna amok photo asi thadrabadi nakhoibu imung manungda sinarami haibase mahakna thajaroi doribani maramasina aikoi punna photo ama kaminase haiduna photo ama kaminaki khudakta photo adu arjunda thaki arjuna mamaga punna yengminaduna nokki asumna gopi mahaki mayumda yauki gopi bu mayum adu yaukiba matamda miyoi kaya marumna don ben bazai tawduna ngaiduna leiramki lei pareng kaya hokki khungang aduda chahi kun hena kainaraba gopi lakpada khungang adugi miyamna harau taram oki gopina miyam marak aduda mahaki apokpa mapa yenglami amadi apokpi mama busu yenglami mahaki mamita
ꯑꯄꯣꯛꯄꯤ ꯃꯃꯥ ꯑꯃꯗꯤ ꯑꯄꯣꯛꯄ ꯌꯦꯡꯖꯈꯤ ꯃꯤꯌꯥꯝ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯂꯦꯡꯕꯥꯟꯗ ꯊꯣꯡꯈꯠꯇꯨꯅ ꯒꯣꯄꯤꯕꯨ ꯄꯨꯗꯨꯅ ꯆꯠꯂꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯒꯣꯄꯤꯒꯤ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯒꯣꯄꯤ ꯄꯨꯁꯤꯟꯈꯤ ꯃꯃꯥ ꯃꯆꯥ ꯀꯣꯟꯗꯨꯅ ꯀꯞꯃꯤꯟꯅꯈꯤ ꯃꯇꯝ ꯀꯨꯏꯅ ꯀꯥꯏꯅꯔꯨꯕ ꯃꯃꯥ ꯃꯆꯥꯒꯤ ꯅꯨꯡꯁꯤꯕꯒꯤ ꯄ꯭ꯔꯦꯝꯗ ꯀꯞꯃꯤꯟꯅꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯒꯣꯄꯤꯅ ꯑꯄꯣꯛꯄ ꯃꯄꯥ ꯍꯪꯉꯛꯈꯤ ꯑꯗꯨꯕꯨ ꯃꯇꯝ ꯑꯗꯨꯗꯤ ꯒꯣꯄꯤꯒꯤ ꯃꯄꯥꯗꯤ ꯆꯍꯤ 2ꯒꯤ ꯃꯃꯥꯡꯗ ꯁꯪꯁꯥꯔ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯑꯣꯏꯔꯝꯃꯤ ꯃꯁꯤꯗ ꯒꯣꯄꯤ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯂꯝꯃꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯃꯃꯥꯗ ꯁꯥꯔꯤ ꯑꯉꯥꯡꯕ ꯑꯃ ꯂꯩꯅꯅꯕꯒꯤꯗꯃꯛ ఠꯥꯀꯨꯔꯒꯤ ꯌꯨꯝꯗ ꯊꯕꯛ ꯁꯨꯔꯨꯕꯗꯒꯤ ꯑꯋꯥꯐꯝ ꯇꯥꯈꯤꯕ ꯃꯍꯥꯛꯀꯤ ꯃꯪꯂꯥꯟꯗ ꯃꯃꯥꯒꯤ ꯁꯥꯔꯤ ꯑꯉꯥꯡꯕ ꯑꯃ ꯂꯩꯖꯅꯤꯡꯈꯤꯕꯗꯨ ꯑꯔꯖꯨꯟꯒꯤ ꯃꯃꯥꯅ ꯋꯥꯔꯤ ꯑꯗꯨ ꯈꯪꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯒꯣꯄꯤꯅ ꯆꯠꯂꯝꯗꯥꯏꯗ ꯄꯤꯔꯛꯈꯤꯕ ꯁꯥꯔꯤ ꯑꯉꯥꯡꯕ ꯑꯗꯨ ꯐꯤꯔꯣꯜꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯅꯥꯎꯅꯨꯄꯥꯒꯤ ꯐꯤꯔꯣꯜ ꯂꯣꯏꯅꯅ ꯃꯅꯥꯎꯅꯨꯄꯤꯒꯤ ꯐꯤꯔꯣꯜ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯗ ꯒꯣꯄꯤꯅ ꯈꯨꯗꯣꯜ ꯇꯝꯂꯝꯃꯤ ꯃꯇꯨꯡꯗ ꯑꯔꯖꯨꯟꯅ ꯀꯣꯜ ꯇꯧꯔꯛꯈꯤ ꯒꯣꯄꯤ ꯉꯁꯤꯗꯤ ꯅꯪ ꯌꯨꯝ ꯌꯧꯔꯦ ꯏꯁꯣꯔꯒꯤ ꯂꯤꯂꯥ ꯁꯤꯡꯉꯛꯇ꯭ꯔꯥ ꯅꯪꯒꯤ ꯅꯨꯡꯁꯤꯔꯕ ꯕꯥꯁꯤꯒꯤ ꯈꯣꯟꯖꯦꯜꯗ ꯑꯩꯒꯤ ꯊꯃꯣꯏꯕꯨ ꯍꯨꯈꯤ ꯑꯩꯒꯤ ꯊꯃꯣꯏ ꯍꯨꯔꯕ ꯅꯪꯒꯤ ꯅꯨꯡꯁꯤꯔꯕ ꯕꯥꯁꯤꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯑꯩꯒꯤ ꯊꯃꯣꯏꯕꯨ ꯍꯨꯈꯤ ꯃꯃꯩꯊꯪꯗ ꯅꯪ ꯑꯩ ꯈꯪꯅꯈꯤ ꯑꯁꯨꯝꯅ ꯅꯪꯒꯤ ꯑꯋꯥꯕ ꯋꯥꯔꯤ ꯇꯥꯔꯨꯕ ꯃꯇꯨꯡꯗ ꯅꯍꯥꯛꯄꯨ ꯉꯁꯤꯗꯤ ꯅꯪꯒꯤ ꯌꯨꯝꯗ ꯌꯧꯍꯜꯂꯦ ꯑꯁꯨꯝꯅ ꯍꯥꯏꯈꯤ ꯒꯣꯄꯤꯅ ꯑꯔꯖꯨꯟ ꯁꯥꯕ ꯊꯥꯒꯠꯆꯔꯤ ꯅꯍꯥꯛ ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯩꯅ ꯑꯃꯨꯛ ꯍꯟꯅ ꯑꯩꯒꯤ ꯌꯨꯝꯗ ꯌꯧꯔꯝꯕ ꯍꯥꯏꯕꯁꯦ ꯉꯝꯂꯔꯣꯏꯗꯕꯅꯤ ꯏꯁꯣꯔꯅ ꯅꯪ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯊꯦꯡꯅꯗꯨꯅ ꯄꯨꯟꯁꯤꯒꯤ ꯂꯝꯕꯤ ꯑꯁꯤꯗ ꯅꯪ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯊꯦꯡꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯖꯒꯦꯀꯣ ꯑꯁꯨꯝꯅ ꯍꯥꯏꯈꯤ ꯆꯝꯂꯕ ꯊꯃꯣꯏ ꯁꯦꯡꯂꯕ ꯄꯨꯂꯤꯁ ꯀꯣꯟꯁꯇꯦꯕꯜ ꯑꯃꯈꯛꯅ ꯅꯨꯡꯁꯤꯔꯕ ꯕꯥꯁꯤꯒꯤ ꯁꯨꯔ ꯑꯃꯈꯛꯇ ꯇꯥꯔꯨꯕꯗ ꯆꯝꯖꯔꯕ ꯆꯍꯤ 10 ꯍꯦꯟꯅ ꯃꯌꯨꯝꯗꯒꯤ ꯂꯥꯞꯊꯣꯛꯂꯕ ꯒꯣꯄꯤ ꯎꯄꯥꯏ ꯂꯩꯖꯗ꯭ꯔꯕ ꯁꯣꯟꯖꯈ꯭ꯔꯕ ꯆꯝꯖꯈ꯭ꯔꯕ ꯄꯪꯖꯈ꯭ꯔꯕ ꯑꯁꯤꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯕꯨ ꯄꯨꯂꯤꯁ ꯇ꯭ꯔꯦꯅꯤꯡ ꯁꯦꯟꯇꯔ ꯑꯃꯒꯤ ꯏꯟꯁꯇ꯭ꯔꯛꯇꯔ ꯑꯣꯏꯔꯤꯕ ꯑꯔꯖꯨꯟꯅ ꯃꯌꯨꯝ ꯌꯧꯅ ꯌꯧꯍꯟꯈꯤ ꯃꯁꯤꯅꯤ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯅ ꯄꯨꯊꯣꯛꯆꯔꯤꯕ ꯀ꯭ꯔꯥꯏꯝ ꯔꯤꯄꯣꯔꯠꯁꯀꯤ ꯃꯅꯨꯡ ꯆꯟꯅ ꯉꯁꯤꯒꯤ ꯇꯥꯡꯀꯛ ꯑꯁꯤꯗ ꯃꯤ ꯍꯥꯠꯄ ꯃꯤ ꯐꯥꯕ ꯃꯤꯕꯨ ꯂꯧꯅꯝ ꯇꯧꯕ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯃꯇꯪ ꯌꯥꯎꯗ꯭ꯔꯕꯁꯨ ꯉꯁꯤꯒꯤ ꯇꯥꯡꯀꯛ ꯑꯁꯤꯗ ꯑꯗꯣꯝꯅ ꯀꯔꯤ ꯂꯧꯁꯤꯟꯕ ꯌꯥꯕꯒꯦ ꯆꯝꯖꯅ ꯍꯤꯡꯂꯤꯕ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯗ ꯂꯥꯟꯕꯨ ꯂꯥꯟꯗ꯭ꯔꯕ ꯑꯃꯗꯤ ꯑꯆꯨꯝꯕꯅ ꯃꯥꯏ ꯄꯥꯛꯏ ꯍꯥꯏꯕ ꯋꯥꯐꯝꯁꯤꯅꯤ ꯃꯤꯑꯣꯏꯕ ꯑꯃꯅ ꯃꯤꯑꯣꯏꯕ ꯑꯃꯒ ꯃꯔꯤ ꯊꯣꯛꯅꯗ꯭ꯔꯕꯁꯨ ꯊꯃꯣꯏ ꯑꯃꯒ ꯊꯃꯣꯏ ꯑꯃꯒꯤ ꯃꯔꯤꯗꯤ ꯀꯅꯥꯅꯁꯨ ꯈꯥꯏꯗꯣꯛꯅꯕ ꯉꯝꯗꯦ ꯑꯁꯦꯡꯕ ꯊꯃꯣꯏ ꯑꯃꯗ ꯑꯁꯦꯡꯕ ꯊꯃꯣꯏ ꯑꯃꯒꯤ ꯃꯇꯦꯡꯅ ꯊꯃꯣꯏ ꯑꯗꯨꯕꯨ ꯑꯁꯦꯡꯕ ꯊꯃꯣꯏꯁꯤꯡꯒꯤ ꯏꯇꯤꯟꯐꯝꯗ ꯄꯨꯜꯍꯟꯕ ꯉꯝꯈꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯅꯤ ꯂꯣꯏꯅꯅ ꯆꯦꯛꯁꯤꯟꯅ ꯂꯩꯕꯤꯌꯨ ꯋꯥꯈꯜ ꯂꯩꯇꯥꯕꯤꯌꯨ ꯇꯤꯜ ꯗꯦꯟ ꯈꯨꯔꯨꯝꯖꯔꯤ ꯑꯁꯤ ꯁꯟꯗꯣꯛꯆꯔꯤꯕ ꯊꯧꯔꯝ ꯑꯁꯤ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯅ ꯁꯟꯗꯣꯛꯆꯕ ꯀ꯭ꯔꯥꯏꯝ ꯔꯤꯄꯣꯔꯠꯁ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡꯗ ꯊꯣꯛꯂꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯅꯤꯄꯨꯔ ꯈꯛꯇ ꯅꯠꯇꯅ ꯏꯟꯗꯤꯌꯥꯒꯤ ꯀꯥꯆꯤꯟ ꯀꯣꯌꯥ ꯑꯃꯗꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯄꯥꯟꯗ ꯊꯣꯛꯂꯤꯕ ꯑꯉꯛꯄ ꯀ꯭ꯔꯥꯏꯝꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯋꯥꯔꯤ ꯑꯣꯏꯅ ꯇꯝꯖꯗꯨꯅ ꯃꯤꯌꯥꯝꯗ ꯈꯪꯍꯟꯖꯅꯅꯕ ꯍꯣꯠꯅꯖꯕ ꯑꯗꯨꯒꯨꯝꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃꯅꯤ